ꯂꯩꯔꯦꯜꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯨ ꯆꯨꯝꯂꯦꯟꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗꯨꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯝꯕꯗ ꯃꯊꯃꯣꯏꯗ ꯄꯦꯟꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯏꯀꯣꯏꯗꯤ ꯀꯣꯏꯖꯩ꯫ ꯑꯗꯨꯗꯤ ꯁꯨꯁꯃꯤꯗꯪ ꯎꯅꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯄꯦꯟꯃꯟꯗꯕꯒꯤ ꯏꯕꯥꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯈꯤꯕ ꯃꯐꯝꯗꯨꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯒꯦꯅ ꯇꯧꯕꯗ ꯁꯨꯁꯃꯤ ꯍꯣꯏ ꯄ꯭ꯔꯤꯌꯥ ꯍꯣꯏꯁꯨ ꯌꯥꯎꯔꯛꯄꯅꯤ꯫ ꯊꯥꯖꯗꯅ ꯅꯪꯅ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯅꯪꯗꯣ ꯅꯨꯄꯥꯒ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯗꯅ ꯏꯃꯥꯟꯅꯕꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕ ꯇꯥꯔꯦꯅ ꯅꯪꯕꯨ ꯆꯠꯅꯕ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯋꯥꯔꯧꯔꯨꯕꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯅ ꯁꯨꯁꯃꯤꯗꯣ ꯇꯧꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯁꯨꯁꯃꯤꯗꯪ ꯎꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩ ꯌꯥꯝ ꯄꯦꯟꯗꯅ ꯂꯩꯍꯧꯕꯅꯤ꯫ ꯃꯐꯝꯗꯨꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯂꯣꯏꯁꯤꯟꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯐꯝꯗꯣ ꯆꯠꯅꯤꯡꯕ ꯄꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯗ ꯗꯗꯥ ꯂꯥꯟꯈꯤꯗꯦ꯫ ꯋꯥꯐꯝꯁꯤꯗ ꯀꯅꯥꯁꯨ ꯂꯥꯟꯕ ꯌꯥꯎꯗꯦ꯫ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯊꯦꯜꯂꯨꯕꯤ ꯑꯉꯥꯡ ꯑꯣꯏꯅ ꯋꯥꯈꯜ ꯈꯟꯊꯔꯨꯗ꯭ꯔꯕꯤꯅ ꯂꯥꯟꯕꯅꯤ꯫ ꯏꯊꯤꯛ ꯏꯄ ꯆꯥꯗꯅ ꯗꯗꯥꯕꯨ ꯑꯄꯪꯕ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯔꯨꯕꯩꯅꯤ꯫ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯂꯩꯇꯦ꯫ ꯀꯣꯁꯤ ꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯄꯅꯤ ꯂꯩꯔꯦꯜ ꯆꯨꯝꯂꯦꯟ ꯅꯨꯡꯉꯥꯏꯇꯅ꯫ ꯗꯣꯟ, ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯅ ꯅꯪꯕꯨ ꯆꯠꯇꯨꯅ ꯎꯅꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯈꯤꯗꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯗꯗꯥ, ꯌꯥꯔꯦꯕ ꯇꯣꯛꯑꯁꯦ꯫ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯔꯣꯏꯁꯤꯕ꯫ ꯕꯕꯥꯁꯨ ꯂꯥꯟꯗꯦ꯫ ꯆꯠꯅꯕ ꯇꯧꯁꯦ, ꯃꯈꯣꯏꯁꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯆꯨꯝꯂꯦꯟꯗꯨ ꯃꯆꯤ ꯂꯦꯡꯗꯦ ꯂꯩꯔꯦꯜꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯂꯦꯟ꯫ ꯑꯗꯨꯕꯨ ꯇꯣꯟ, ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯅꯪ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅ ꯃꯐꯝ ꯈꯪꯗꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯕꯗ ꯑꯩ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯍꯤꯡꯅꯤꯡꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃꯠꯇꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯑꯩ ꯍꯤꯡꯂꯤꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯑꯁꯤ ꯐꯥꯎꯕꯁꯤꯗ ꯗꯗꯥꯅ ꯍꯤꯡꯂꯛꯂꯤꯕꯁꯦ ꯗꯗꯥ ꯌꯥꯝ ꯋꯥꯏ ꯇꯣꯟ, ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ꯫ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ꯫ ꯑꯩ ꯗꯗꯥꯕꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩ ꯗꯗꯥꯕꯨꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯎꯅꯤꯡꯈꯤ꯫ ꯏꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯍꯟꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅ ꯈꯟꯕꯈꯛ ꯑꯣꯏꯈꯤ꯫ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯎꯖꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯦ꯫ ꯆꯨꯝꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦꯜꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯦꯜꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯁꯥꯗ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯗꯗꯥ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ꯫ ꯀꯩꯒꯤꯅꯣ ꯗꯗꯥꯅ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯗꯤ? ꯆꯨꯝꯂꯦꯟ ꯃꯊꯃꯣꯏꯗ ꯃꯥꯅ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯗꯤ ꯀꯩ? ꯉꯁꯤꯅꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯑꯃꯈꯛꯀꯤ ꯄꯣꯛꯂꯛꯈꯤꯕ ꯃꯄꯣꯛꯅꯤ꯫ ꯂꯨꯍꯣꯡꯉꯁꯨ ꯃꯥ ꯈꯛꯀ ꯂꯨꯍꯣꯡꯖꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡ ꯃꯍꯥꯛ ꯈꯛꯀꯤꯅꯤ, ꯃꯥꯒꯤ꯫ ꯃꯥꯅ ꯈꯪꯕꯤꯈꯤꯗꯕꯅꯤ, ꯈꯪꯕꯤꯈꯤꯗꯕ ꯈꯛꯇꯅꯤ꯫ ꯃꯥꯅ ꯈꯪꯗ꯭ꯔꯁꯨ ꯃꯥꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯑꯩꯒꯤ ꯃꯄꯣꯛꯅꯤ꯫ ꯂꯩꯔꯦꯜꯁꯨ ꯆꯨꯝꯂꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨ ꯃꯥꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯏꯀꯣꯏ ꯀꯣꯏ꯫ ꯁꯣꯝꯗ ꯐꯩꯗꯤꯡꯒꯥ ꯒꯥꯔꯗꯦꯟꯗ ꯍꯨꯟꯕ ꯑꯕꯦ, ꯔꯥꯍꯨꯜ, ꯊꯣꯏꯕꯤꯗꯤ ꯌꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯒ ꯍꯨꯟꯕꯒꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯕꯦꯒ ꯔꯥꯍꯨꯜꯒꯅ ꯂꯦꯞꯂꯒ ꯌꯦꯡꯂꯤ꯫ ꯑꯕꯦꯅ ꯊꯦꯡꯖꯤꯜꯂꯛꯑꯅꯤꯗ ꯑꯅꯤꯗꯣ ꯂꯥꯛꯁꯨ ꯂꯥꯛꯇꯦ, ꯀꯥꯏ ꯂꯩꯔꯤꯅꯣꯅ ꯐꯣꯟ ꯇꯧꯔꯒ ꯑꯝꯇ ꯍꯪꯉꯣ꯫ ꯂꯩꯖꯁꯅꯨ ꯀꯩꯅꯣ, ꯃꯤ ꯆꯍꯤ ꯀꯌꯥ ꯎꯅꯔꯨꯗꯕꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤ ꯂꯣꯏꯅ ꯁꯥꯟꯅꯁꯅꯨ, ꯈꯤꯠ ꯌꯦꯠꯅꯤꯡꯉꯨꯔꯅꯨ꯫ ꯔꯥꯍꯨꯜ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯨꯗ ꯑꯕꯦ ꯈꯤꯇꯪꯗꯤ ꯉꯛꯏ꯫ ꯔꯥꯍꯨꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ
ꯅꯝꯗꯅ ꯊꯨꯡꯅꯍꯟꯗ ꯌꯥꯗꯕꯅꯤ. ꯑꯗꯨꯅ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯉꯣ. ꯀꯩꯅꯣꯅ ꯄꯥꯎꯒꯗꯣ ꯈꯔ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯁꯤ. ꯔꯥꯍꯨꯜꯗꯤ ꯑꯕꯤꯒꯤ ꯅꯝꯕꯔ ꯄꯥꯝꯕꯒꯤ ꯈꯗ꯭ꯔꯛꯅꯤ ꯅꯝꯕꯔ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗꯕꯒꯤ ꯍꯣꯏ ꯑꯁꯦꯡꯕ ꯑꯅꯤꯁꯦ ꯑꯝꯇ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒ ꯊꯨꯡꯅꯍꯟꯁꯤ. ꯅꯪꯒꯤ ꯅꯝꯕꯔ ꯍꯥꯏꯔꯣ. ꯑꯩꯁꯨ ꯆꯨꯝꯂꯦꯟꯒ ꯑꯗꯨꯝ ꯄꯨꯜꯂꯤ. ꯅꯪꯁꯨ ꯂꯩꯔꯦꯜꯒ ꯑꯗꯨꯝ ꯄꯨꯜꯂꯤ. 이반이 ꯆꯪꯗꯅꯀꯣ. 아베 이빵 ꯄꯪꯅ ꯑꯗꯨꯝ ꯅꯝꯕꯔ ꯄꯤꯔꯛꯏ. ꯇꯧꯕꯒꯤꯕꯨꯗꯤ 아베ꯁꯨ 누pa naha ꯀꯣꯏꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯔꯥꯍꯨꯜꯗ ꯀꯩꯅꯣꯝꯗꯤ ꯐꯥꯎꯔꯤꯕꯅꯤ. ꯁꯤ ꯍꯥꯏꯔꯒꯦ. ꯅꯝꯕꯔꯗꯣ ꯂꯧꯔꯒ ꯔꯥꯍꯨꯜ ꯃꯥꯒꯤ ꯐꯣꯟꯗꯒꯤ 아베ꯗ ꯈꯤꯡꯖꯤꯜꯂꯤ. ꯑꯗꯨꯅ ꯑꯩꯒꯤꯅꯤ, ꯁꯦꯞ ꯇꯧꯁꯤꯜꯂꯣ. ꯍꯣꯏ, ꯑꯗꯨ ꯊꯦꯡꯉꯦꯕ. ꯗꯥ ꯆꯨꯝꯂꯦꯟꯗꯣ ꯐꯣꯟ ꯑꯝꯇ ꯇꯧꯁꯤꯜꯂꯣꯕ. ꯀꯥꯏ ꯂꯩꯒꯦ ꯍꯪꯉꯣ. ꯁꯣꯝꯗꯅ ꯆꯨꯝꯂꯦꯟ ꯂꯩꯔꯦꯜꯒꯁꯨ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ. ꯊꯥꯔꯤꯕ ꯃꯐꯝꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ. ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯨꯝꯂꯦꯟꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ. ꯔꯥꯍꯨꯜꯒꯤꯅꯤ. ꯁꯠ ꯄꯥꯏꯈꯠꯂꯤ. ꯔꯥꯍꯨꯜꯅ ꯁꯣꯝꯗꯒꯤ ꯍꯜꯂꯣ ꯚꯥꯏ, ꯀꯥꯏ ꯂꯩꯔꯤꯅꯣ? ꯊꯦꯡꯉꯦ, ꯍꯟꯅꯕ. ꯍꯣꯏ, ꯅꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ. ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯝꯕꯤꯗ ꯂꯩꯔꯤ. ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯤ. ꯒꯥꯔꯗꯦꯟ ꯆꯠꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤ ꯀꯩꯅꯣ? ꯍꯣꯏ, ꯐꯔꯦ ꯂꯩꯔꯝꯃꯣ. ꯆꯨꯝꯂꯦꯟꯅ ꯃꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦ. ꯊꯣꯛꯂꯛꯑꯅꯤ. ꯒꯥꯔꯗꯦꯟ ꯂꯥꯛꯅꯤꯅ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤ ꯇꯧꯔꯤꯁꯦ. ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ. ꯀꯩꯁꯨ ꯈꯜꯂꯣꯏꯗ. ꯆꯨꯝꯂꯦꯟ ꯇꯞꯅ ꯑꯃꯨꯛ ꯑꯗꯣ ꯗꯣꯟ, ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯒꯦꯔꯥ? ꯂꯩꯔꯦꯜ ꯇꯞꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯆꯨꯝꯂꯦꯟꯗ ꯄꯤꯔꯝꯃꯤ. ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ. ꯁꯣꯝꯗꯁꯨ ꯍꯨꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯂꯩꯔꯦꯜꯕꯨ ꯃꯃꯧ ꯑꯣꯏꯕꯒꯤ ꯍꯥꯏꯕ ꯆꯠꯅꯕ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯦ. ꯍꯨꯟꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯅꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯔꯥꯍꯨꯜ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯒꯤ ꯐꯣꯟꯗꯨ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯑꯕꯦꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯏ. ꯀꯩꯗꯧꯔꯤꯒꯦ? ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯗꯦ. ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ. ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯃꯦꯁꯦꯖ ꯍꯟꯖꯤꯟ ꯂꯥꯛꯄꯗꯨꯗ ꯑꯕꯦꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯌꯦꯡꯂꯛꯏ. ꯔꯥꯍꯨꯜꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯑꯗꯨꯒ ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯃ ꯁꯠꯍꯜꯂꯤ. ꯀꯩꯁꯨ ꯆꯤꯟꯗꯦꯗ, ꯐꯤ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕꯅꯤ. ꯃꯔꯝ ꯌꯥꯝ ꯃꯣꯛꯆꯥꯅꯤꯅ. ꯃꯣꯛꯄꯅꯤ. ꯑꯗꯣ 이반이ꯁꯨ ꯑꯝꯇ ꯎꯅꯕꯗꯤ ꯌꯥꯕꯅꯤ. ꯂꯩꯔꯦꯜ ꯍꯣꯏ ꯆꯠꯇ꯭ꯔꯕꯣ? ꯆꯠꯇ꯭ꯔꯦꯗ. ꯀꯩꯒꯤ ꯆꯠꯇ꯭ꯔꯤꯅꯣ? ꯈꯔ ꯆꯠꯄꯤꯌꯨ ꯌꯥꯗ꯭ꯔꯣ? ꯆꯨꯝꯂꯦꯟ ꯃꯣꯏ ꯑꯅꯤꯒꯤꯗꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯁꯤꯟꯁꯤ. ꯃꯣꯏ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯃꯨꯛ ꯃꯊꯪ ꯇꯧꯅꯕ. ꯔꯥꯍꯨꯜꯗꯤ ꯃꯦꯁꯦꯖꯇꯨ ꯚꯥꯞ ꯑꯣꯏꯗ ꯁꯠ ꯊꯥꯖꯤꯜꯂꯤ. ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯈꯜꯂꯤ. ꯀꯛꯄꯒ ꯅꯪꯕ ꯅꯠꯇꯦ. ꯁꯤꯟ ꯁꯠ ꯇꯧꯈꯤ. ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯛꯏ. ꯀꯩꯕꯣ? ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ? ꯀꯩꯁꯨ ꯅꯠꯇꯦ. ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ. ꯃꯤ ꯂꯥꯛꯑꯦ. ꯀꯣꯟꯅ ꯊꯥꯔꯛꯀꯦꯀꯣ. ꯏꯀꯥꯏ ꯈꯪꯗꯒꯤ ꯁꯠ ꯍꯥꯏꯖꯤꯜꯂꯤ ꯔꯥꯍꯨꯜ. ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁ ꯁꯤꯔꯝꯅꯤꯗ. ꯅꯨꯄꯤꯗꯨꯁꯨ ꯃꯥꯒꯤ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯅꯣꯛꯏ. ꯑꯗꯨꯒ ꯅꯨꯄꯥꯅ ꯊꯣꯛꯆꯗ꯭ꯔꯤꯕ ꯅꯨꯡꯁꯤꯃꯜꯂꯤ ꯏꯕꯨꯡꯉꯣ. ꯅꯪ ꯑꯃꯗꯤ ꯑꯕꯦꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ. ꯂꯩꯔꯦꯜ ꯃꯌꯨꯝꯗ ꯎꯄꯨꯒꯤ ꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ. ꯆꯨꯝꯂꯦꯟꯒꯤꯅꯤ. ꯆꯨꯝꯂꯦꯟꯁꯨ ꯅꯍꯥꯟꯗꯒꯤ ꯂꯩꯔꯦꯜꯒꯤ ꯅꯝꯕꯔ ꯐꯪꯕꯗꯒꯤ ꯃꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯐꯣꯟ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗ꯭ꯔꯤ. ꯍꯜꯂꯣ, ꯀꯩꯗꯧꯔꯤꯒꯦ? ꯆꯥꯛ ꯆꯥꯔꯕꯣ? ꯐꯤ ꯂꯣꯏꯁꯤꯜꯂꯝꯕꯅꯤ. ꯆꯥꯔꯤ. ꯑꯗꯨꯗꯣ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯀꯦꯔꯥ? ꯀꯥꯏꯗ? ꯅꯣꯏ ꯊꯣꯡꯒꯥꯟꯗ. ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯅꯤꯡꯉꯤ. ꯗꯥ, ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ. ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ. ꯑꯩ ꯂꯥꯛꯀꯦ. ꯂꯩꯔꯦꯜꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯨꯝꯂꯦꯟ ꯐꯣꯟ ꯐꯠ ꯀꯛꯈ꯭ꯔꯤ. ꯅꯨꯄꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯍꯨꯟꯕ ꯃꯣꯔꯅꯤꯡ ꯇꯥꯔꯨꯔꯒ ꯈꯔ ꯉꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯉꯁꯤꯗꯤ. ꯃꯃꯥꯅ ꯂꯩꯔꯦꯜ ꯍꯥꯏꯕ ꯆꯠꯄꯒꯤ ꯋꯥꯗꯨ ꯍꯧꯗꯣꯛꯂꯒꯦ ꯂꯦꯞꯂꯤ. ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯍꯨꯟꯕꯒꯤ ꯃꯃꯥꯅ ꯏꯆꯥ ꯂꯥꯛꯏꯗꯅ. ꯍꯣꯏ ꯃꯥ. ꯏꯆꯥꯒꯤ ꯀꯩ ꯁꯦꯝꯃꯛꯎꯒꯦ? ꯁꯪꯒꯣꯝ, ꯀꯣꯐꯤ, ꯆꯥ? ꯀꯩ ꯊꯛꯀꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯀꯣꯐꯤ ꯑꯁꯥꯕ ꯑꯍꯥꯎꯕ ꯑꯝꯇ ꯊꯛꯀꯦ.
ꯍꯣꯏ ꯏꯃꯥ ꯁꯦꯝꯕꯤꯔꯒꯦ. ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯔꯛꯏ. ꯃꯄꯥꯅ ꯃꯃꯥꯗ ꯋꯥꯔꯤ ꯍꯧꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ. ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯛꯏ. ꯍꯨꯟꯕ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯨꯅ ꯕꯥꯠꯔꯨꯝ ꯆꯪꯂꯒ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯏ. ꯃꯥꯅ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯃꯥꯁꯨ ꯀꯣꯐꯤ ꯄꯨꯔꯒ ꯀꯥꯈꯠꯂꯛꯏ. ꯁꯦ ꯏꯆꯥꯒꯤ ꯀꯣꯐꯤ. ꯍꯨꯟꯕ ꯀꯣꯐꯤꯗꯨ ꯂꯧꯏ. ꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ. ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯍꯥꯏꯌꯨ ꯀꯩꯅꯣ. ꯏꯆꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯂꯩꯇꯦꯁꯨ ꯍꯥꯏ. ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯏꯆꯥꯒꯤ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯒꯦꯅꯅꯦ ꯅꯪ ꯕꯕꯥꯒ ꯇꯥꯟꯅꯔꯦ. ꯍꯨꯟꯕ ꯉꯛꯂꯞꯅ ꯏꯃꯧ? ꯀꯅꯥ ꯏꯃꯧ? ꯍꯣ, ꯅꯪꯒꯤ ꯅꯨꯄꯤ, ꯑꯩꯒꯤꯅꯦ ꯏꯃꯧ. ꯍꯣ, ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯆꯠꯇꯣꯏꯁꯦ? ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯏꯆꯥ ꯂꯩꯔꯦꯜꯅꯤ. ꯂꯩꯔꯦꯜ ꯄꯜꯂꯛꯄꯗꯨꯗ ꯍꯨꯟꯕ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯅ ꯉꯛꯅ ꯂꯩꯔꯦꯜ? ꯀꯩꯅꯣ ꯏꯃꯥ? ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ. ꯀꯔꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯣ? ꯅꯄꯥꯒꯩꯒꯅꯦ ꯂꯣꯏꯅ ꯈꯟꯅꯕ ꯂꯣꯏꯔꯕꯅꯤꯀꯣ. ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯆꯠꯂꯗꯧꯕꯅꯤ. ꯑꯁ ꯏꯃꯥ, ꯆꯣꯞꯅꯗꯅ ꯁꯤꯕ ꯇꯥꯔꯦ. ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨꯀꯣ. ꯃꯤ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯕꯅꯤ. ꯍꯥ, ꯂꯩꯔꯦꯜꯕꯣ? ꯍꯣꯏ ꯏꯃꯥ, ꯂꯩꯔꯦꯜꯗꯣ ꯁꯤꯡꯖꯃꯩꯗꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯒ ꯈꯪꯅꯕꯅꯤ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯃꯥ. ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯅ ꯍꯦꯛ ꯄꯟꯕ ꯇꯥꯃꯣ ꯆꯨꯝꯂꯦꯟꯗꯨꯅꯤ. ꯃꯥꯅ ꯂꯩꯔꯦꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯖꯕ ꯀꯨꯏꯔꯕꯅꯤ. ꯂꯩꯔꯦꯜꯅ ꯅꯥꯕꯒꯤ ꯇꯥꯃꯣꯗꯨꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯕꯅꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯐꯔꯦ. ꯑꯁ, ꯏꯆꯥ ꯂꯩꯔꯦꯜꯗꯣ. ꯃꯃꯥꯗ ꯅꯨꯡꯉꯥꯏꯇꯅ ꯑꯩꯗꯤ ꯅꯪꯒ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯗꯨꯗ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯕ ꯀꯥꯟꯗ ꯏꯃꯧ ꯑꯣꯏꯖꯒꯦꯅ ꯈꯟꯈꯤꯕꯅꯤꯅꯦ. ꯑꯣꯏꯔꯣꯏ, ꯈꯜꯂꯨꯔꯅꯨ. ꯃꯃꯥꯗꯨ ꯕꯤꯠ ꯀꯥꯗꯅ ꯍꯨꯟꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯃꯄꯥꯗ ꯑꯃꯨꯛ ꯇꯝꯃꯤ. ꯍꯨꯟꯕꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯃꯥꯅ ꯂꯩꯔꯦꯜꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯃꯤꯅꯝꯕ ꯅꯠꯇꯦ. ꯍꯦꯛ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕꯅꯤ. ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯑꯣꯟꯊꯣꯛꯅꯔꯕꯗꯤ ꯆꯨꯝꯂꯦꯟꯅ ꯀꯩꯁꯨ ꯍꯦꯜꯂꯝꯗꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯨꯕꯅ ꯍꯣꯡꯂꯝꯕꯅꯤ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ. ꯑꯗꯨꯅꯕꯨ ꯃꯥꯁꯨ ꯂꯣꯠꯁꯤꯟꯈ꯭ꯔꯦ. ꯃꯥꯅ ꯂꯩꯔꯦꯜꯕꯨ ꯅꯨꯡꯁꯤꯕ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ. ꯎꯠꯂꯛꯇ꯭ꯔꯦ. ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯃꯥꯏꯊꯣꯡꯗ. ꯍꯩꯈ꯭ꯔꯦ, ꯉꯝꯈ꯭ꯔꯦꯗ. ꯁꯣꯝꯗꯁꯨ ꯆꯨꯝꯂꯦꯟꯒ ꯂꯩꯔꯦꯜꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯔꯤ. ꯂꯩꯔꯦꯜ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ. ꯆꯨꯝꯂꯦꯟꯅ ꯗꯣꯟ, ꯑꯩꯅ ꯁꯤꯗ ꯅꯪ ꯄꯨꯔꯛꯄꯁꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯩꯒꯤ? ꯁꯨꯝ ꯀꯩꯁꯨ ꯈꯟꯗꯦꯗ. ꯑꯗꯣ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯅꯤꯡꯉꯦ ꯍꯥꯏꯕ? ꯆꯨꯝꯂꯦꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯃꯥ ꯀꯩꯗꯒꯤ ꯀꯃꯥꯏꯅ ꯍꯧꯒꯗꯕꯅꯣ ꯈꯪꯗꯕꯒꯤꯅꯤ. ꯁꯣꯔ ꯃꯁꯥꯡ ꯍꯣꯟꯗꯣꯛꯏ. ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯕꯩꯅꯤ. ꯂꯩꯔꯦꯜꯁꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯆꯨꯝꯂꯦꯟꯗ ꯌꯦꯡꯂꯛꯏ. ꯆꯨꯝꯂꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯗꯣꯟ, ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥ ꯈꯔ ꯀꯨꯞꯅ ꯁꯥꯟꯅꯕ ꯄꯥꯝꯃꯤ. ꯅꯪꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯅꯤ. ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ. ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨ. ꯗꯣꯟ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯍꯥꯏꯔꯛꯂꯤꯕ ꯆꯨꯝꯂꯦꯟꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯂꯩꯔꯦꯜ. ꯃꯃꯤꯠꯇꯨꯁꯨ ꯏꯔꯥ ꯊꯥꯡꯉꯤ. ꯇꯞꯅ, ꯗꯗꯥ, ꯋꯥꯈꯜ ꯈꯟꯊꯗꯕ ꯋꯥ ꯉꯥꯡꯒꯅꯨ. ꯗꯣꯟ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ. 100ꯔꯛ ꯈꯜꯂꯒꯅꯤ. ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯂꯦꯞꯂꯤ. ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯗꯣꯟ? ꯑꯩꯅ ꯀꯩꯒꯤ ꯗꯗꯥꯕꯨ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯍꯥꯏꯅ. ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯀꯔꯤꯒꯤ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯅꯣ? ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ. ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯗꯣꯟ? ꯅꯨꯡꯁꯤꯔꯤꯌꯦ. ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤꯅꯤ. ꯑꯗꯨꯕꯨ ꯗꯗꯥ, ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯑꯣꯏꯔꯁꯅꯨ. ꯑꯩꯗꯤ ꯂꯨꯍꯣꯡꯂꯔꯣꯏ ꯈꯟꯈ꯭ꯔꯦ.
Kaigi, nangbu halappu wana ngairakpa hise, nangi ngasigi pakhumsi tanabra. Nangni inaktagi kari soiramda lotkrabasu, lapkrabasu. Nongmu natraga nongmudi nangbu halakini khana thazana nangbu ngairakpani. Marai tawranuba ton, wamankhre. Ibanigi nungsibasi yenkre. Isorna sangyang makhal loisilasi ibanigi awaba warisi. Lairel mamitagi mapisu tai ma kari haina pakhum khumgani haibasu khangdri. Phana mana chelabasu handakti Chumlendagi chenba ngamgani thazadri. Nanthokpasu ngamoi haiba ma khangi, adubu ma mipaibasu pokli. Dada, hawjikti matam khitang ngaiko. Ai naba pharakpadasu ngairi. Hidaksu meham chari. Khara leiraga ingna sikna khanasi. Yaroi, hawjikti aina haiba wa nangna tagadabani. Nangna ngayo ta haibada ngairaga lakpani. Aigi nakta leiraga aina lu yengsinbada ai pame. Simak nang aigi tum ilakadabni ton. Chumlena ikhang ngangawdana taraklibba mawngsida pakhatpasu phawi leirel. Adubu ma chen chongwadi pamde. Mamangda Chumlengi mapana manakmaktada laklaga phajaba wahai kharana mabu Chumlendagi lapthokkinaba hairambani. Adumakna magi thamoinasu chenma songmumakti pamde. Mapana manakta laktuna mabu mu haijalage haibagi wakhalda chapsana khankre magi mabukta leirel. Chumlengi mapagi phajaba wahai kharadunani leirelgi thamoida thina sokiba. Adumakna phatabada singnaduna mapabu yeke haibadi ma khande. Adubu magi makhongna hana thangjilaroi chatlaroi hainadi khankre. Phare dadana haiba wa ai yarage. Aina haiba wasu dadana yabiba tabani. Hoi, yage. Kai wanu hayo. Ngasimak chema songbadi ai pamde dada. Matam kuina sunaduna leirure. Hek phabaga chenma songba haidusu migi mangda mi dokhraga ima inambem tamchogi mangdasu ai kai. Aduna dadagi ahalaman yumna thabiro. Ima hoiga kupna khanaraga phajana hongasi. Dadana iba nuksibiribadi ai naijarisida yabiyo. Chumlensu leirelda munna nushini yenglai. Aduga oi phare nangna pambadumak aina pangthokani. Hayemak noida aikogi ahalsing tharaktuna ibani luhongbagi matam lefangani. Kaino hayemakti thumantra dada. O hayemak thumale haragana kasi aigi tung inbadi yaba taba. As aningdiba. Chumlengi yumdani mamasu handakti wakhal khara nungaijarabani. Masanupana hanagum harau yumda leiba ubada. Adumakna ma karigino hainasu khalibani. Haide Chumlenasu khanghande leirelgi wari mayumda. Mamasu mapaga sadhaktuna wari sanari. Umay baba, bungo ase hanaga manadriko handati yam hole. Maithongsu makalamna ui. Phondasu toina wari saba ui. Nupiga koiraba khangde. Taurasano. Isage pamada ayetpa athengba haibda piraroi. Isana pame haiduna ngakutang thinbada mapa aina yanama satuna hainaruradabani. Mamaga mapagana wari sanaringaiduda Chumlen swalai. Mana changlakpada mapa mama anina phamlaga leirambaduda ma haifit yenglai. Chumlen mapadadi haujiksu inthi nungaina wari watai taude. Warokibana thamoy yawna mapabu mana aduna mamada unsilaga. Ima aiga faudang lakpiyo. Si kakairamnaga yam thuna matakta kakhatki. Mapana chalo kaino mahinimu mali karino hangbiruro. Hoi moiba. Mamasu parap masagi kada lai. Chumlen magi phamung machiduda phamlaga leirami. Mama changakpa ubada ima hau kaidorage kai haininggi sabo. Ima nasa wa kraizagi. Babada hayengmak namo haibu sapiyo haiduna imana kraibiyo. Kaino isana haisibo. Imo
Kanano? Kaidagino? Isana hairusu haisibo? Ima haige. Nang mabada haujimak ima hairuge. Harauzabani mamadu thajadana masana dum nairakpaduda asukuyu matamsi panme phawba yadna lakpani nupigi matangsi. Atai kanasu nati ima leirelbuni. Mahale ima. Ma anaba faduna aigi nakta malai. Isorna nasai waba ubiri. Bungo, nang naisibo semburo. Isado naho paragali eba. Parida, isana wazakiba, kapsakibudo. Isagi awaba sitadi, kokhanbiyo haiduna. Imanasu, mapu mangonda, nungti numi kudingi nisakibani. Mapu mana thausan birabako. Hoi hoi, ima, nang mabadane, wari pumba, kupna hairuki. Ay wari sage. Numit apapata siyengkisi. Ima, hayeng adum chatnaba babada haibiyo. Ay, angawbo. Apapa thabak tawbabu numit hayengdaba yabro. Imane, apapa numit yenglukige. Nang ninesu, pause, ima hairukige. Mamado harau kadudagi thoki. Mamana thoki baga jumlensu. Maithong momonokna pamungduda hiptharai aduga magi phone du pudoktuna leirel da tawsilai. Hello, dada. How? Kaidorage, yumbu yoraba. Hawjikta sakida ngari. Phone amuk tawsilaisiba. Yori, imagasu wari sari. As, dada, nang singai ngamde sengma. Tapna haiba yadra. Yade. Ay hawjik, tapthawasu pambamde ton. Nang hawjimak inakse lehaningi. Ada, hayeng machitpagi wada. Aini imada haireba. Ada, imana numit apaba yengkini na tawraga leiri. Ato chumdro, imana haida. Chumbudi chumi. Ado, aidi ngai ngamdre. As, dada, pakdre. Asukuyu matamsina kamai leirakeba. Hawjikna propok chakhali. Thammi ai. Thabaka khara loisilugi. Si hairaga leirel phone do patkaki. Waga haiba mata nang haude jumlensu. Mathamoidagi haraungna nuklaga lehawi. Mathanggi numitni leirel naba phaduna mayumda leiri haiba taduna. Tombi kusisu haunaduna leirel gi yumda laklami. Tombi na leirel tabro kanam leitabro. Mapandagi kaurapa khonjel tabada leirel imungdagi tholai. Tombiga kusiga leptun leirambaduda leirel ngakna haraungna manakta sensilai. Aima, Tombi, kusi, nuni lairo, yam thajadi, chango. Anidugi manakta sensinduna, khutpaiduna singsili anidusu matung inay. Kayarugtuna leirelna. Pamungdudum pamsilo, ay salulaki. Tombi na, ngaiko, zaga lairi, nang narudo. Sinana kokin la ibani la isi. Karamba imana bidu nangbo. Kusina, sengba, leira, nang nakoida paum ta parok trise. Nang akoy bu yang warubra. As, kaigi ay noy warug duino. Kem leite, adumbaga. Matang ni yakida bayni, ay lugam da kopi kinuko. Tombi na, nate, exam loiraga adukoy na naridubu. Kem te harakidi. Kangalagde nong masu kusi bani laami. Noygi geto. Ado, lululambadagi adum halakpan. Nati, nagsingaw ba? Hoy ba, ay hewdresi, ay lali ba? Taningdi, aday nagaharaga, hita sabu padoy maluraba. As, kaya niya tiyam niya ide. Saurunu si, noyni na chaning bata pizarage. Hainakibagi matong ina, jumlengi mamana. Apaba namit ama yengduna, leirel bo haiba chatnaba lepli. Hayeng chatpa haidun yanari. Jumlen nga leirel gasu, phone wari sarami. Mapaga, ahal karaga, hayeng moida, mabu haiba lakani tamli. Leirel nasu, mayunggi mama, manambemda, jumlen gi babana, mamung haiba laklani haina tamli. Nungan bagi, ayuk pung tare tarakpagi swayda, leirel hoigi sumangda, paijam angaw setpa, ahal ahum leplari.